ꯑꯗꯨꯒ ꯁꯨꯝ ꯑꯥꯔꯇꯅꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯂꯥꯛꯆꯒꯦ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯥꯔꯇꯅꯥ ꯎꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯑꯗꯣ ꯂꯥꯛꯄꯤꯔꯤꯁꯤꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯎꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤꯁꯦ ꯎꯕ ꯃꯇꯝꯗ ꯈꯪꯗꯦ ꯁꯥꯗꯩ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯀꯣ ꯑꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒꯁꯨ ꯃꯃꯤꯡ ꯃꯥꯟꯅꯔꯝꯃꯦ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯗꯣꯟꯗꯣꯟꯅ ꯀꯧ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯃꯦ ꯑꯣ ꯑꯗꯩ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯔꯦ ꯑꯥ ꯃꯥ ꯉꯁꯤ ꯆꯠꯂꯒ ꯐꯖꯅ ꯐꯔꯒ ꯂꯥꯛꯎꯀꯣ ꯐꯗ꯭ꯔꯣꯕꯅꯦ ꯐꯤꯂꯝ ꯀꯨꯝꯗꯣꯏꯅꯦ ꯑꯗꯨꯒ ꯐꯤꯂꯝ ꯀꯨꯝꯗꯣꯏꯔꯣ ꯐꯤꯂꯝ ꯀꯨꯝꯅꯤ ꯌꯨꯇ꯭ꯌꯨꯕꯔꯁꯨ ꯑꯣꯏꯅꯤ ꯍꯥꯏꯕꯅꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯦ ꯑꯗꯨꯗꯤ ꯃꯤꯅꯤꯅꯦ ꯑꯩ ꯃꯆꯥ ꯁꯥ ꯇꯥꯔꯦ ꯌꯥꯕ꯭ꯔꯥ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯉꯔꯥꯡ ꯗꯣꯛꯇꯔ ꯃꯃꯤꯡ ꯑꯩ ꯚꯥꯞ ꯀꯥꯎꯔꯦ ꯑꯗꯣ ꯉꯔꯥꯡ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯝꯕꯅꯦ ꯑꯩꯈꯣꯏ ꯁꯣꯃꯥꯒ ꯇꯧꯔꯒ ꯂꯥꯛꯄꯤꯔꯝꯕꯅꯦ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯔꯗ ꯃꯍꯥꯛꯁꯦ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔ ꯀꯟꯁꯜꯇꯦꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯁ ꯑꯣꯏꯅ ꯑꯗꯣ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯕꯤꯔꯝꯕꯗ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯏꯆꯝ ꯆꯝꯅ ꯑꯣꯏꯒꯅꯤ ꯌꯥꯝ ꯀꯟꯅ ꯂꯨꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯑꯗꯨꯗꯨꯒ ꯀꯣꯏꯕ ꯆꯠꯄꯅꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯣ ꯁꯥꯏꯕꯣꯛ ꯀꯣꯏꯕ ꯆꯠꯊꯣꯛꯎꯔꯒ ꯁꯣꯏꯗꯅ ꯅꯥꯕ ꯐꯒꯅꯤ ꯍꯤꯗꯥꯛ ꯑꯃꯅꯤ ꯏꯔꯛꯀꯅꯤ ꯍꯥꯏ ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯀꯣ ꯃꯥꯅꯁꯨ ꯈꯪꯖꯕ ꯈꯔ ꯂꯩ ꯑꯗꯣ ꯍꯤꯗꯥꯛ ꯑꯃꯅꯤ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯅꯤ ꯑꯗꯨꯝ ꯍꯤꯗꯥꯛꯁꯦ ꯂꯥꯏꯐ ꯂꯣꯡ ꯄꯨꯔꯥ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯕ꯭ꯂꯦꯁꯤꯡꯁ ꯄꯤꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯅꯥꯕ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯤ ꯊꯝꯕꯤꯔꯝꯃꯤ ꯐꯔꯣ 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 ꯈꯔ ꯍꯧꯅ ꯍꯥꯏꯌꯨꯅꯦ ꯇꯥꯗ꯭ꯔꯦꯅꯦ ꯅꯪꯅ ꯑꯗꯣ ꯆꯦꯔꯤꯁ ꯑꯩ ꯆꯦꯔꯤꯁꯇ ꯑꯃꯨꯛ ꯋꯥꯁꯤ ꯂꯥꯛꯑꯒꯦꯀꯣ ꯆꯦꯔꯤꯁꯇ ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯍꯥꯟ ꯑꯍꯥꯟꯕ ꯎꯅꯕꯗꯣ ꯅꯪ ꯅꯥꯔꯦꯅ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯊꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯤꯅꯤꯗꯅ ꯑꯗꯩꯗ ꯅꯪꯅ ꯅꯤꯅꯦ ꯑꯥꯔꯇꯤꯅꯥ ꯎꯅꯤꯡꯉꯤꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯎꯕ ꯃꯇꯝꯁꯤꯗ ꯆꯦꯔꯤꯁꯇ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯐꯥꯎꯏ ꯃꯥ ꯎꯕꯗ ꯏꯀꯥꯏꯕ꯭ꯔꯥ ꯀꯩ ꯐꯥꯎꯏ ꯍꯥꯏꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯪ ꯑꯣꯏꯕ ꯅꯪ ꯅꯦꯅꯦꯗ ꯍꯪꯅꯤꯡꯕ ꯀꯩ ꯀꯩ ꯂꯩꯒꯦ ꯀꯩ ꯍꯪꯅꯤꯡꯉꯤꯅ ꯅꯪ ꯒꯨꯋꯥꯍꯥꯇꯤꯗ ꯀꯣꯏꯕ ꯆꯠꯇ꯭ꯔꯣꯕꯅꯦ ꯑꯗꯣ ꯀꯣꯏꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯩ ꯀꯩ ꯍꯪꯅꯤꯡꯕ ꯂꯩ ꯅꯦ ꯅꯪ ꯃꯁꯛ ꯌꯥꯝ ꯐꯖꯩꯁꯦ ꯀꯩ ꯆꯥꯒꯦ ꯍꯪꯅꯤꯡꯗ꯭ꯔꯣ ꯍꯪꯅꯤꯡꯗꯤꯌꯦ ꯑꯗꯣ ꯅꯪ ꯑꯌꯨꯛ ꯍꯧꯕꯗꯒꯤꯅꯦ ꯑꯌꯨꯛꯇ ꯀꯌꯥ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯍꯧꯒꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯗꯣ ꯃꯥꯁꯨ ꯃꯁꯥꯁꯦ ꯁꯣꯟꯕꯅꯤꯅ ꯍꯣꯔꯦꯟꯁꯨ ꯆꯠꯇꯣꯏꯅꯤꯅꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯇꯝ ꯂꯧꯕꯤꯔꯒ ꯃꯥꯁꯦ ꯌꯥꯏꯗ ꯑꯉꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯝꯖꯕ ꯑꯃ ꯂꯩ ꯑꯥꯔꯇꯅꯥꯗ ꯑꯩꯈꯣꯏ ꯀꯩꯝ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯉꯥꯡꯁꯤꯒꯤ ꯄꯥꯝꯖꯕ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯀꯣꯏꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯅ ꯎꯅꯖꯕ ꯐꯪꯉꯒ ꯑꯃꯨꯛ ꯍꯌꯦꯡ ꯅꯥꯕ ꯐꯔꯀꯥꯟꯗꯁꯨ ꯎꯅꯗꯣꯏꯅꯤꯀꯣ ꯀꯩꯑꯕ ꯗꯣꯛꯇꯔ ꯀꯃꯥꯏꯅ ꯇꯧ ꯃꯥꯡꯕꯅꯣ ꯀꯅꯥꯅ ꯃꯥꯡꯗꯣꯏꯕꯣ ꯍꯦꯔꯣꯏꯟ ꯁꯤꯃꯥꯏ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯕ ꯍꯦꯂꯣꯏꯒꯤꯗꯨꯔꯥ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯒꯤ ꯋꯥꯔꯤꯗꯨꯔꯥ ꯍꯪꯉꯣ ꯑꯗꯨꯗꯤ ꯍꯪꯉꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯈꯨꯃꯥꯡꯗꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯥꯔꯇꯅꯥꯁꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯃ ꯂꯩ ꯃꯥꯁꯛ ꯂꯧꯊꯣꯛꯄꯤꯕꯗ ꯌꯥꯕ꯭ꯔꯥ ꯑꯝꯇꯪ ꯁꯛ ꯑꯝꯇꯪ ꯌꯦꯡꯖꯒꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝꯅ ꯁꯨꯝ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯕꯁꯤꯗꯕꯨ ꯃꯁꯛꯁꯤꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯤꯗꯅ ꯐꯦꯟ ꯃꯌꯥꯝ ꯂꯩꯕꯤꯔꯤꯁꯦ ꯃꯌꯥꯝ ꯀꯪꯉꯝꯕ ꯃꯥꯁꯨ ꯃꯃꯥꯏ ꯄꯤꯁꯛ ꯄꯤꯛꯑꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯗꯤ ꯉꯁꯥꯏꯒꯤ ꯌꯦꯡꯕꯗ ꯃꯥ ꯃꯁꯥꯁꯦ ꯐꯤꯠ ꯂꯣꯏ ꯑꯣꯏꯔ ꯐꯖꯩꯀꯣ ꯑꯩꯅ ꯍꯥꯏꯅ ꯀꯩꯅꯣꯗ ꯀꯩꯅꯣ ꯌꯥꯝ ꯀꯪꯉꯝꯃꯤꯗꯨꯕꯨ ꯈꯪꯗꯦ ꯑꯗꯣ ꯑꯝꯇꯪ ꯈꯨꯝꯕꯤꯔꯣꯅꯦ ꯑꯥꯔꯇꯅꯥꯅ ꯉꯁꯥꯏꯒꯤ ꯍꯦꯂꯣꯏ ꯇꯔꯦꯠꯇ ꯀꯩꯅꯣꯗꯣ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯗ ꯃꯥꯡꯕꯗꯣ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤ ꯄꯥꯎꯈꯨꯝꯁꯦ ꯃꯣꯏꯒꯤꯅꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯇꯧꯕꯅꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯇꯧꯕꯅꯦ ꯆꯦꯔꯤꯁ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯀꯀꯥꯗꯤ ꯈꯪꯗꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯥꯡꯍꯜꯂꯤꯅꯦ ꯃꯣꯏ ꯃꯌꯥꯝꯅ ꯇꯟꯗꯟ ꯑꯗꯨꯒ ꯃꯣꯏꯅ ꯏꯐꯦꯛ ꯍꯥꯞꯄꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯦꯡꯒ ꯂꯥꯛꯄꯗꯣ ꯃꯥꯗꯤ ꯑꯃꯗ ꯌꯦꯡꯉꯝꯃꯤꯖꯥꯠꯅꯤꯅꯦ ꯇꯟꯗꯟ ꯃꯌꯥꯝꯒ ꯂꯥꯛꯄꯗꯣ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯉꯛ ꯆꯥꯅꯦ ꯃꯥꯡꯉꯤꯕꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯡꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗ ꯐꯝꯃꯤꯉꯩꯁꯤꯗ ꯆꯦꯔꯤꯁ ꯑꯗꯣ ꯅꯍꯥꯟꯒꯩ ꯎꯗꯕ ꯑꯃ ꯆꯦꯔꯤꯁꯀꯤ ꯅꯥꯇꯣꯟ ꯃꯈꯥꯗ ꯉꯥꯛꯁꯪ ꯉꯥꯡꯅ ꯂꯩꯁꯤ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯇꯧꯕ ꯇꯨꯁꯜꯂꯤꯕ ꯁꯤꯗ ꯀꯥꯏꯗ ꯇꯨꯔꯤꯕ ꯑꯁꯤꯒꯤ ꯂꯝꯕꯤ ꯆꯠꯐꯝꯁꯤꯗ ꯑꯗꯣ ꯖꯤꯡꯒꯅ ꯈꯦꯠꯈ꯭ꯔꯤꯕ ꯇꯨꯕꯁꯨ ꯐꯈ꯭ꯔꯦ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯝ ꯑꯗꯨ ꯃꯐꯝ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏ ꯃꯤꯀꯨꯞ ꯑꯝꯇꯪ ꯁꯦꯟꯅꯍꯧꯗꯕꯁꯦ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯅꯪꯉꯦꯕ ꯃꯥꯒꯤ ꯅꯍꯥꯟꯃꯛꯇꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯝꯕꯗꯣ ꯑꯁꯤꯗꯩꯗ ꯃꯄꯥꯟꯗ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯔꯒ ꯃꯥ ꯏꯔꯨꯖꯔ ꯃꯄꯥꯅ ꯆꯪꯉꯛꯑꯣꯅ ꯍꯥꯏꯔꯝꯃꯒ ꯐꯗꯤꯗꯩ ꯊꯣꯛꯑꯝꯃꯒ ꯆꯪꯉꯛꯀꯦꯅ ꯍꯥꯏꯔꯒꯅꯦ ꯍꯧꯔꯤꯅꯦꯅ ꯇꯨꯁꯜꯂ ꯃꯊꯕꯥꯛꯀ ꯉꯥꯡꯉꯒ ꯁꯦꯟꯗꯟꯒꯗꯣ ꯗ꯭ꯔꯦꯟꯗ ꯂꯣꯏ ꯄꯨꯊꯔ ꯂꯩꯔꯝꯃꯦꯕ ꯆꯦꯔꯤꯁꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯥꯡꯕꯤꯕꯗ ꯄꯥꯡꯉꯛꯇꯕ ꯏꯀꯥꯏꯗꯅꯅꯦ
ꯑꯁꯤꯗ ꯏꯁꯤꯡ ꯊꯝꯕꯔꯣꯝꯁꯤꯗꯅꯦ ꯀꯞꯄ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯑꯩꯅ ꯑꯉꯥꯡꯗꯤ ꯃꯈꯣꯜ ꯑꯃ ꯇꯥꯗꯦꯅ ꯊꯣꯛꯑ ꯌꯦꯡꯉꯨꯝꯅꯦ ꯑꯗꯨꯒ ꯀꯞꯄꯔꯝ ꯀꯩꯗꯧꯔꯒꯦ ꯍꯪꯉꯦꯅ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯑꯗꯨꯝ ꯀꯞꯄꯒ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉ ꯎꯝꯗꯂꯛꯄꯗꯨꯗ ꯃꯉꯣꯟꯗꯁꯨ ꯏꯀꯥꯏꯕ ꯇꯧꯕꯗꯣ ꯑꯗꯣ ꯑꯗꯣ ꯁꯤꯔꯤꯁꯀꯤꯁꯦ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯤꯔꯛꯄꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯦ ꯃꯥꯏ ꯍꯦꯜꯃꯦꯠ ꯑꯃꯗꯤ ꯋꯥꯠꯂꯦ ꯌꯥꯝ ꯇꯨꯒꯟꯕꯅꯤꯅ ꯃꯀꯣꯛꯁꯦ ꯌꯩꯕꯗ ꯁꯣꯛꯇꯅꯕ ꯑꯩ ꯃꯊꯪꯗꯤ ꯄꯨꯔꯛꯑꯒꯦ ꯍꯥꯏꯗꯤ ꯍꯦꯜꯃꯦꯠꯇꯣ ꯎꯞꯄ ꯎꯞꯄ ꯁꯨꯝ ꯆꯠꯄ ꯎꯞꯄꯒꯤ ꯃꯇꯝꯗꯤ ꯄꯤꯔꯔꯣꯏꯁꯦ ꯆꯍꯤꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯔꯒ ꯅꯥꯕ ꯐꯔꯒ ꯍꯣꯏ ꯂꯥꯛꯑꯣ ꯅꯥꯕ ꯐꯗꯣꯏꯅꯦ ꯃꯣꯏ ꯌꯨꯇꯨꯕ ꯄꯥꯏꯔꯦꯅ ꯌꯥꯎꯔꯅꯤꯅ ꯃꯣꯏꯒꯤꯅꯦ ꯑꯆꯧꯕꯒꯅꯦ ꯑꯄꯤꯛꯄ ꯇꯧꯕꯗꯅꯦ ꯇꯧꯕꯗꯣ ꯃꯣꯏꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯐꯪꯉꯕ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯁꯥꯟꯅꯄꯣꯠ ꯐꯪꯒꯗꯣꯏꯅꯤ ꯃꯣꯏꯒꯤꯗꯣ ꯃꯤꯔꯔꯒꯅꯦ ꯄꯣꯠꯅꯦ ꯑꯅꯤꯇꯪ ꯌꯨꯁ ꯇꯧꯅꯕꯅꯦꯕ ꯑꯣ ꯑꯧꯒꯤ ꯁꯝ ꯍꯥꯠꯅꯕꯒ ꯑꯗꯣ ꯁꯦꯔꯤꯁ ꯉꯔꯥꯡꯒꯤꯅꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤ ꯂꯩꯕ ꯂꯥꯛꯄꯗꯣ ꯁꯦꯔꯤꯁ ꯑꯗꯨꯏ ꯃꯥꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠꯈꯩꯗꯣ ꯃꯌꯥꯝꯗꯣ ꯎꯠꯂꯤꯗꯅ ꯉꯁꯤ ꯁꯣꯝꯇ ꯎꯠꯁꯤꯁꯦ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅꯣꯗꯣ ꯂꯥꯛꯑꯣ ꯂꯦꯞꯈꯠꯂꯣ ꯂꯥꯛꯑꯣ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅꯣ ꯃꯃꯤꯡ ꯄꯥꯔꯛꯑꯣ ꯃꯥꯟꯅꯩꯌꯦ ꯀꯀꯥꯁꯨ ꯂꯩꯕ ꯃꯅꯦ ꯑꯝꯇ ꯌꯦꯡꯍꯜꯂꯛꯑꯣ ꯀꯩ ꯃꯃꯤꯡꯗꯣ ꯑꯝꯇ ꯄꯥꯔꯛꯑꯣ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯑꯣ ꯎꯗ꯭ꯔꯦ ꯆꯣꯀꯣꯕꯥꯏ ꯆꯣꯀꯣꯄꯥꯏ ꯄꯨꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯣ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯍꯥꯏꯌꯣ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯑꯥꯔꯇꯤꯅꯥ ꯍꯥꯏꯌꯣ ꯕꯤꯁꯀꯤꯠ ꯑꯩꯅ ꯑꯄꯥꯝꯕ ꯃꯥꯏ ꯑꯄꯥꯝꯕ ꯄꯨꯔꯛꯑꯦꯅꯦ ꯌꯥꯝ ꯈꯪꯅ ꯄꯨꯔꯛꯑꯦ ꯑꯥꯔꯇꯤꯅꯥꯁꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒ ꯃꯥꯏ ꯑꯄꯥꯝꯕ ꯈꯪꯉꯤꯕꯒ ꯌꯥꯎꯖꯥꯠꯂꯥ ꯑꯩ ꯈꯪꯗꯦ ꯑꯝꯇ ꯂꯩꯇꯦ ꯆꯥꯅꯕꯗꯨꯅꯦꯕ ꯑꯣꯀꯦ ꯑꯦꯄꯜ ꯖꯨꯁ ꯑꯁ ꯌꯥꯝ ꯐꯔꯅꯤ ꯁꯤꯗꯤꯀꯣ ꯃꯁꯥ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯅꯤ ꯇ꯭ꯔꯣꯄꯤꯀꯥꯅꯥ ꯄꯥꯝꯃꯦ ꯆꯍꯤꯁꯤꯡ ꯑꯁꯤ ꯀꯣꯏꯕ ꯆꯠꯂꯝꯗꯥꯏꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯔꯦ ꯍꯥꯟꯅꯗꯤ ꯍꯦꯟꯅ ꯐꯖꯔꯦ काजू ड्राई फ्रूट से अमसु लेब्रा ओ अमा पुरो अमना युमदा थम्मो को ꯑꯩꯅ ꯑꯃ ꯍꯥꯞꯄꯤꯔꯝꯃꯦ ꯁꯣꯃꯥꯅ ꯍꯥꯞꯄꯝꯕꯅꯤ नेने सोमा हायो ꯃꯥꯅ ꯀꯩꯅꯣ होय अदुना कइनो ꯁꯤꯅ ꯕꯤꯁꯀꯤꯠ यूनिबिक सिंगराम याउदाइने अस अचापोसिदी चारा पाबा अचापोसिदी याम खंगना पुरैदा नेने आतिना से ꯌꯨꯅꯤꯕꯤꯛꯇꯅꯅꯦ ꯁꯤꯅꯅꯦ ꯐ꯭ꯂꯦꯚꯔ ꯑꯃꯗ फ्लेवर अमादा अदुना फ्लेवर अमा ꯑꯗꯨ ꯀꯩ ꯐꯦꯚꯔꯅꯣ ꯑꯝꯇ ꯌꯦꯡꯉꯨꯗꯅ ꯀꯩ ꯐꯦꯚꯔꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯃꯃꯤꯡꯒ ꯐ꯭ꯔꯨꯏꯠ ꯅꯠ ꯀꯨꯀꯤꯁꯅꯦ ꯐ꯭ꯔꯨꯠꯀꯤ अदो नंगी बैग तो कयाम यामनागे पोचै लोय हापबो नंगी अपाम्बा पुगदबगी ngrangi teddy bear do kai hapage o unibeck butter flavor 상곰을 세매나 o butter sangom semba o 상고 ꯃꯄꯥꯟ o ado ngarang ne kaka silibana doidi dine donana piramba teddy bear do kai da hapkhage bag manung da hapkhabo fullani dudi ko laga puroidro pudoira o ado nene atnya da achapot mayam purakpagi ne thank you amtang mon da onjalaga amtang hayudana thank you nene ana ꯆꯠꯂꯝꯗꯥꯏꯗ kaise tawroida farakani da salauna ꯍꯔꯥꯎꯕꯗꯤꯅꯦ ꯑꯃ ꯒꯤꯐ ꯃꯥꯏ ꯒꯤꯐ ꯑꯃ ꯄꯤꯔꯛꯄꯗꯣ ꯕꯤꯄꯤ ꯃꯨꯇꯨꯝ ꯍꯥꯏꯕ baby mutum do ha ꯑꯗꯨꯅ ꯄꯤꯔꯛꯄ ꯒꯤꯐꯇꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯅꯦ ꯍꯥꯏꯕ ꯍꯔꯥꯎꯕꯁꯨ ꯍꯦꯟꯅ ꯃꯥꯅ ꯃꯣꯟ ꯈꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯕꯤꯄꯤ ꯃꯨꯇꯨꯝꯅ ꯃꯣꯟ ꯍꯥꯞꯄꯛꯑꯦꯕꯀꯣ ꯃꯥꯒꯤ ꯑꯗꯩ ꯃꯥꯅ ꯇꯤꯐꯤꯟ ꯑꯗꯨ ꯃꯥꯅ ꯍꯥꯏ ꯃꯌꯥꯝꯗꯤ ꯂꯣꯏ ꯍꯥꯞꯄꯦ ꯗ꯭ꯔꯦꯁ ꯅꯨꯡꯒꯁꯦ ma video do da munna yengaga awara pa kai do pubira iban mon ba hopira ineba ꯃꯥꯏ ꯄꯣꯛꯈꯝ ꯃꯆꯥ ꯑꯗꯨ ꯇꯧꯋꯦ ꯑꯗ ꯃꯄꯪ ꯇꯝꯃꯦ ꯃꯥꯅ ꯊꯣꯛꯄ do ne mana yam singe masingang se akoi gi mai apamba actress khai su loi unage haire actor su unage haire akoi na thaba oi je leir se 아마 마민 가우기가 있네 바이 ꯑꯃ ꯃꯃꯤꯡ ꯀꯥꯎꯕ꯭ꯔꯤ ꯑꯃ ꯃꯃꯤꯡ ꯀꯥꯎꯕ ꯍꯥꯏꯍꯧꯗ꯭ꯔꯤ ama karamba ꯀꯅꯥꯅꯣ ꯍꯥꯏꯗꯣ mathan tholok pada ta doi ni ko tudi kana ꯀꯅꯥꯅꯣ ꯕꯂꯥꯔꯣ 비주 ꯀꯅꯥ 비주로 mathang tholok pada hairo ngasi haida su yai kai taroge ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯐꯤꯂꯝ ꯁ꯭ꯇꯥꯔꯔꯣ nupa ro nupira ꯅꯨꯄꯤ nupida ꯀꯅꯥ ꯀꯅꯥ 마민 momokora kana 그리 세대하게 adi anobada kana oi ꯏꯁꯩ ꯑꯝꯇ ꯍꯥꯏꯔꯛꯑꯣ 세대 ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ 락로 나오겠다 락로 ꯑꯩ 락로 이 이마 소니아 이나까 마짜로 소니아 마짜로 소니아 sonia macha do as adu na ha na dum ko yaram ni dudi kai nang as hai jo hai rak na adu nang mathang tholok pada ne chanopia se mathang tholok pada una si ko nang koi ba chatlu ro adu do halak pada nangi ni sonia do adu su ai hairam mage yaina la halage ba ꯌꯥꯕ꯭ꯔꯥ? ꯅꯦ ꯕꯤꯅꯥꯎ ꯑꯕꯤꯅꯥꯎꯁꯨ ꯌꯥꯎꯏ ꯑꯅꯤꯅꯤ ꯍꯥꯏꯕꯗꯤ
มันนี่เนี่ยก็ทำมาชิ้นนุ่งไงบร 아마도 대한민국 너는 너 작대 해도이는. 나 헬로이 오닝 브라 득 시네마도 망고도 많이 망닝 브라나 เป็นเมื่อเลย 망닝 디야 นี่เนี่ยก็ทำมานุ่งไงบรได้ยังไงอ่ะ 난 이까이 브라니 니도 빨리 끼가 뭐냐. 잔디 삐져버리 하윤이 นุ่งไงเลยวันนี้ยังมีเนี่ยนะ 아도 아세 먹어 피자 도자 로 많이 두고 산티가 피자 부도 봐 피자람 너무 많이 거 완전 TV 깡깡 나오나 봐. กังกังลองเราไปสันทีด้วย thâu ong bi loi dang khoi atnagi apok pi imagi maming ni atna se ngasi imana chappaga la imaga soida la kani na ima sumaina khoi gi da khoi gi laing mangam mudraba ichanupi ma isunupi ma sumaina mayam changdana mateng pang tana lupa yang khai hapak tana chama hapak tana hojik se senpham ama sagat tadana chahi manga taruk he na laing mangam mudraba ma ngasi se guwahati da chalaga laing ba ngamlani na tabi bada imagi thamoi da kari phaubi do sangdam biyo asa ay yang nungaitebuko sumaina nahan kanon na akoy dara nupi im lay man tammi ine saman hay angang do sumaino atin ase unaming hay kolen hay ba aden as adu si unno biru yai ne nung siyam na man ko sumai hay ko sum film sum jeng ko po over du da ma sum nung si jaba pam jaba da hay de i oi ni yam nungaite na ko sa che sum hay na ba adu da gi ai na yan pa na hay ma ko angang unno sa toy ni sa ay yaw gi ay yam si na hoi tao lạc rồi đấy. hoi ado 진짜 마이 360기 팀나 아코이 시ум바 이누시라바 이자세 시기 아나바시다 기땅도주 마땡 방나바 마얌다기 kino tawidana done tawrakanda dagi mayamna su nusidana angamba hapiraga ichagi mateng pangba ngambase akhoi busu yahanbibase suki matik nungaijay dagi matungda awana taraba mayamgi mateng hen pangba ngamba oibirao aduga mateng pangba duda akhoi busu sarug yahanbiyuna haise yam nungai nana sumari chumo phom kha thambire do ichanu pi se amtang wish tawbiro adu dunga si program si solution na bu hona jage live se yam kuina sanga tha bu su nungai te imana su mating pangning bai kano ma hairak phama le du su mayam mang dum pang biro kisu akai ba laite chani pigi ngasi saturisina roiba oiraga ko ando loina pharaga yumda halo oduga nini khoi me anga amuk nungaina ko rauna leminasi ko laga una pharaga halo ado chache riski akhoi angamba mateng kitang pangjaramge mayam yambadi natte adu ichanu pi dum sinabiro dum kesu kai de thank you hayo thank you nene hayo haroko aduga sida dum kenogi atnana mayam gi autograph collection tawbane ba sida antang su wish magi wish macham tawbiro aduga soyam tang tawbira mo magi autograph oina ba dum ko adu dum ebiro adum cham get well soon na cham ebiro siare do pamba atna gi wahai lak aga dum ebiro Hani dah. mama do pi go cheris mama do pi sangro mama na wana hona jaduna ai charagi kogi layeng base mapung phana ngam gadori bani mama gi role yam chawi aduga ima do su ofam thamjage kogi mama do su koi wari dili jagra bani sumain to dana mayam na mateng pang pasel sing si mama na su koi kai dana bo hona bada maha ki shampoo ma lei hai shampoo sida paisa je hapjal laga shampoo gi so ma yaw ba so je pukhi da thada gi be wari ba ho lei ri haidi matam kuina koi layeng mangam mudra bai chanu pi je handak ti mayam gi mateng na ngam dro bani adu maram oiraga mayam na pirak pasel si manghan ba ya de ko lu pam phau kai ba ya de ko hai be wa khalon da ngasi si di soidana kai do di ma le natra kai re hai se aduna koigi singam 360 na haizaru bada koigi ita art na ita cheris na sumaina koigi manipur gi film gi saknai rabi actress art na bu janingi haizaru matam da koina su approach tawjaru matam da art na na chil lovers ke jul kya kai thok piraga koigi ngasi gi chanopi se chat ka dore amuktang di unaja hoge maha kisu angamba blessings pina ja hoge angamba mateng pangjage haibi wakhalon da imaga loina na lakpiri ba koigi ngasi gi art na gi family members sing team members sing bo khoi sing 360 gi mai kai kai khomna bu chari matung da su sidagi henba kaya koi tola taraba kya bu nungsi biduna amadi support to biduna angamba support pina bi loina na manipur miyam na su ngasi atna gi pukchel chawba amadi maha ki simplicity mayam si ubiraga mayam na positive comments amatang atna gi pungning thogo piboina amadi maha ki tungi career da mayam na hena pamna nungsi na yengbiba actress oiduna su lakli tungda su sidagi hena oiba oirasanu haiba koigi wish icham chamba wish mayam na comment section da ibiram na busu nolok na haizari yengbiri ba pumnam pukhi 360 gi maikai dagi
ꯉꯁꯤꯒꯤ ꯂꯥꯏꯞ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯏꯆꯥꯅꯨꯄꯤ ꯆꯦꯔꯤꯁ ꯊꯨꯅ ꯌꯥꯡꯅ ꯅꯥꯕ ꯐꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯕꯣꯔꯁꯤꯁꯨ ꯄꯤꯅꯕꯤꯔꯝꯃꯨ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯊꯨꯅ ꯐꯕ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯞ ꯑꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯒꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤꯁ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯔꯥꯎꯕ꯭ꯔꯥ ꯅꯪ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯕ ꯂꯣꯏꯔꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯎꯍꯧꯗ꯭ꯔꯦ ꯐꯣꯇꯣ ꯀꯥꯞꯄꯕ꯭ꯔꯥ ꯀꯥꯞꯄꯦ ꯑꯣ ꯆꯦꯔꯤꯁꯀꯤ ꯐꯣꯟꯗꯒꯤꯗꯤ ꯀꯥꯞꯄꯕ꯭ꯔꯣ ꯀꯥꯞꯄꯕꯅꯤ ꯅꯪ ꯑꯥꯗ ꯄꯨꯔꯒ ꯌꯦꯡꯅꯕ ꯀꯥꯞꯄꯦꯕ ꯑꯣ ꯅꯪꯒꯤ ꯋꯥꯜꯄꯦꯄꯔꯒ ꯊꯝ ꯌꯥꯔꯦꯅꯦ ꯁꯦꯔꯤꯁ ꯑꯗꯨꯗꯤꯀꯣ ꯅꯪ ꯍꯣꯔꯦꯟ ꯌꯧꯕꯗ ꯅꯪ ꯀꯩꯅꯣ ꯇꯧꯖꯅꯤꯀꯣ ꯅꯦꯅꯦ ꯑꯥꯔꯇꯤꯅꯥꯒꯤ ꯁꯤꯅꯦꯃꯥꯗ ꯀꯩꯕ ꯍꯦꯂꯣꯏ ꯑꯣꯟꯕꯗꯣ ꯅꯪ ꯑꯃꯨꯛ ꯑꯣꯟꯈꯤꯗ ꯃꯥꯡꯈꯤꯗꯅ ꯀꯀꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯣꯡꯅꯥꯎꯗꯩ ꯈꯨꯠ ꯊꯤꯡꯗꯣꯛꯀꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯅꯨꯀꯣ ꯊꯤꯡꯗꯣꯛꯀꯅꯨꯀꯣ ꯅꯦꯅꯦꯗ ꯑꯝꯇ ꯀꯣꯜꯂꯨꯗꯅ ꯅꯪ ꯄꯥꯛ ꯀꯣꯟꯕꯁꯨ ꯐꯪꯉꯣꯏ ꯈꯇꯪ ꯆꯪꯁꯜꯂꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯤꯇ ꯂꯩꯖꯒꯦ ꯍꯥꯏꯔꯨꯗꯤꯀꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯂꯩꯕꯅꯦ ꯂꯝꯕꯤꯗ ꯑꯗ ꯅꯪꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯖꯒꯦ ꯍꯥꯏꯔꯨꯔꯗꯤ ꯕꯦꯔꯥ ꯀꯥꯏꯀꯣ ꯃꯥ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯂꯩꯌꯦ ꯂꯩꯆꯤꯟ ꯃꯔꯛꯇ ꯄꯥꯏꯔ ꯂꯩꯕꯅꯦ ꯂꯩꯆꯤꯟꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯗ ꯅꯪ ꯆꯥꯒꯦꯒ ꯍꯥꯏꯔꯨꯅꯨꯀꯣ ꯁꯤꯟꯅꯕꯤꯔꯣ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯑꯉꯣꯝ ꯕꯁꯟꯇ ꯑꯉꯣꯝ ꯕꯁꯟꯇ ꯁꯦꯛꯃꯥꯏꯖꯤꯟꯗꯒꯤ ꯁꯦꯛꯃꯥꯏꯖꯤꯟꯗꯒꯤ ꯁꯦꯛꯃꯥꯏꯖꯤꯟ ꯕꯖꯥꯔꯗꯒꯤꯀꯣ ꯑꯍꯥ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯁꯤ ꯏꯆꯥꯒꯤ ꯆꯠꯂꯝꯗꯥꯏꯁꯤꯒꯤ ꯑꯣꯏꯅ ꯏꯆꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯒꯦ ꯑꯗꯨꯒ ꯏꯆꯥꯅꯁꯨ ꯑꯩꯈꯣꯏ ꯉꯥ ꯄꯨꯛꯂꯥꯎꯕꯤꯁꯦ ꯍꯣꯏ ꯄꯥꯝꯖꯩꯅ ꯍꯥꯏꯕꯤꯔꯛꯄ ꯑꯍꯥ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯥꯁꯤꯒꯤ ꯅꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯂꯣꯛꯇꯥꯛꯇꯒꯤ ꯐꯥꯖꯔꯛꯄ ꯑꯁ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯂꯥꯎꯕꯤ ꯀꯦꯖꯤ 2 ꯈꯤꯇꯪ ꯍꯦꯟꯕ ꯍꯣꯏ ꯄꯨꯖꯔꯛꯑꯦ ꯑꯍꯥ ꯑꯗꯨꯒ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯁꯤꯖꯟ ꯏꯆꯥꯒꯤ ꯂꯥꯏꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯖꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯣꯏ ꯈꯨꯠꯁꯤꯟꯅꯖꯔꯤ ꯏꯆꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯑꯣꯏꯕ ꯄꯣꯠꯆꯥ ꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯅꯥꯕ ꯐꯔꯒ ꯂꯥꯛꯄ ꯍꯜꯂꯛꯑꯣꯀꯣ मादी कनो लाइंग चप नाते मादी कोई चटनिंगबगिनेबा माई कैम नाते अदो मैम अखोई लाइव असि लोसिनजनब होनजगे यंगबिरो पुनमपु अखोईगी आटनाबु अखोई रिप्रेजेंट तौजरगा सिंगमई 360 दिंग असि आटनाना अखोईगी सक्ताक पिरबनिना आटनागी अयाब लौजरगा अमदी आटनागी अपोकपी पलेम लोइदांग इमा लोइदांग अयाब लौजरगा अमदी इमुंग मनुंग सेरीज की फैमिली मेंबर सिंग अमदी सिंगमई 360 की फॉलोअर्स सिंग होजी होजी लाइव यंगबिरिबा मयाम गे अयाब लौजरगा प्रोग्राम असी मतंग असीदा लोसिनजनबगी तांजा लौजगे यंगबिरिबा पुनम पु खोई सिंगमई 360 की माइकैदगी अमुक हन्ना इकोकना खुरुमजरी ना निने सोमाददी नुक्सिबि तौगिदाने निने आटना तौतंग तौर अदुगा लोसलसी नुक्सिबि तौ खदाइदा